अहानबद कुकी सिंगी सोशल मीडिया सिंदा लीक ओरकिब इन्फॉर्मेशन अमखकी ट्रांसलेशन थमजरी मदुदे लान से अनि थोकना तौगदबो मांजिलकले मैतैगसु नगागसु अदुना नहा सिंग रेडी द लेरसी इमा इबेन सिंगसु प्रेयर करना तौबियो तुमिना लेबा यारोय दौरी हाइना पाकसन्ना कुकी सिंगी लीक इन्फॉर्मेशन अमखक सोशल मीडिया सिंदा सर्कुलेट तौनरकले लाइबा की वाइस प्रेसिडेंट जगदीप धनखार रिजाइन तौख्रे लाइबा की वाइस प्रेसिडेंट जगदीप धनखार प्रेसिडेंट द्रौपदी मुर्मुदा वाइस प्रेसिडेंट की फॉर्मदगी रिजाइन तौरगे हाइना सेरोल पिसिनख्रे जगदीप धनखार प्रेसिडेंट द्रौपदी मुर्मुदा लाइबा की लेरिबा कॉन्स्टिट्यूशन की आर्टिकल 67A की मखादा वाइस प्रेसिडेंट की फॉर्मदगी खुदक्तगी हौना रिजाइनेशन तौरगे हाइना सेरोल दो पिसिनखिबने हाइरे मसा की चाही हुमद्राग हुमदोय सुरबा वाइस प्रेसिडेंट जगदीप धनखारना पिसनखिबा रेजिग्नेशन लेटर अदु महाके हेल अमदे डॉक्टर सिंह के एडवाइस की मतुंगिना रेजिग्नेशन के सेरोल से पिसिनबने महाना वाइस प्रेसिडेंट की फॉर्म पोरिंगै प्रेसिडेंट प्राइम मिनिस्टर पार्लियामेंट की लेरिबा मेंबर सिंगना महाके मफमदा थाजबा थामदुना सगत पिरखिबगी दमकसु महाके माइकैदगी थागतबा फोंदोरक्ले केरला की चीफ मिनिस्टर ओरंबा CPM की लुसिंगबा BS अशुथानंदन मसा की सही सामग सुमना अमदा लैखिद्रे हाइरे इंटर डिस्ट्रिक्ट बाउंड्री रीऑर्गेनाइज तौबिनबो गवर्नर द तक्सनख्रे इंटर डिस्ट्रिक्ट बाउंड्री रीऑर्गेनाइजेशन डिमांड कमिटी फॉर एडमिनिस्ट्रेटिव कन्वीनियंस नंगरांग मणिपुर की गवर्नर अजय कुमार बला द मेमोरेंडम अमा पिसिंदुना एडमिनिस्ट्रेशन द हेना नुंगाइनबा अमदि सही कया जस्टिस फंगदना लाक्लिबा फुरुप मचासिंगदा जस्टिस फंगहनबा इंटर डिस्ट्रिक्ट बाउंड्री रीऑर्गेनाइजेशन तौबिनबा तक्सिनख्रे IGB RDCAC की कन्वेनर TS पामई सेक्रेटरी गैलान सुंकामई सुरसानपुर अमसुंग कांगपोकपी डिस्ट्रिक्ट की रोंगमई नगा स्ट्रिप एसोसिएशन की चेयरमैन के अदिम JAC on merger of Taipei area to None district Manipur की चेयरमैन PG अजांगना ngarang Manipur की गवर्नर द पिसिनखिबा मेमोरेंडम अदुदा कांगपोकपी डिस्ट्रिक्ट की साइटू असेंबली कॉन्स्टिट्यूएंसी की मनुंगदा लैरिबा इंडिजिनस ट्राइब्स रोंगमई खारम चिरु अमसुंग इनपुइना चिंगबना तारिबा खुल कुनमाथोय दुगु सुरसानपुर डिस्ट्रिक्ट की हेंगलेप एसीदा रोंगमई चिरु सोथेना चिंगबा अपिकपो इंडिजिनस ट्राइब सिंगना तारिबा खुल त्रांपना से हौकिबा सही लिसांग सिना नमथबिदुना अवाब कया मायोकनरगा लाक्ले हारिबा खुल सिंग असिदा लैरिबा खुंजा सिंगना ngasi फावबदा सिटीजन अमा ओइना फंगफम थोकपा हक सिंग फंगदना लाक्ले पॉलिटिकल की खुदोंचाबा सेनमिटलोन की अमदि लेंगाकना पीरिबा खुदोंचाबा कया पिबिदना डिस्ट्रिक्ट असिदा फुंदारिबा मेजॉरिटी ट्राइब कम्युनिटी ना नमथरगा थंबिरि हाइबा वाफम पल्ले हौकिबा सही कया की ममांगदा लेरंबा गवर्नमेंट सिंग की मतमदा सो हारिबा डिस्ट्रिक्ट सिंग असिदा माइनॉरिटी ट्राइब ओइना खुंदारिबा खुलसिंग असि के इंटर डिस्ट्रिक्ट बाउंड्री असि नौना रीऑर्गेनाइज तौरगा खुलसिंग असि हाना तमेंगलोंग डिस्ट्रिक्ट हाइरंबा हौजिंगना नोने डिस्ट्रिक्ट ता पुनसिलहनबियो हाइना तकनरगा लाखे अदुबु ममांगदा लैकेबा गवर्नमेंट सिंगना ब्रिटिश लोइलांगे पॉलिसी अदुगुमना इंडिजिनस माइनॉरिटी ग्रुप सिंग असिबु नमथबिरगा थंबिरि हाइरे सिंगी डिस्ट्रिक्ट सिंगदा लैरिबा मियामदा खुदोंचाबा पिनबगिदमक्ता दि मणिपुर हिल एरियाज डिस्ट्रिक्ट काउंसिल एक्ट 1971 की मतुंगिना डिस्ट्रिक्ट काउंसिल अमदा मेंबर कुल लेगदबा असिगी मनुंगदा ट्राइम पाना बोट तौदुना खल्लगा मेंबर अनिदि एडमिनिस्ट्रेटर ना नॉमिनेट तौगदबनी अदुबु माइनॉरिटी सिंगी दमक्ता येंगलगा ngasi फावबदा हारिबा डिस्ट्रिक्ट अनि असिगे ऑटोनोमस डिस्ट्रिक्ट काउंसिल के कॉन्स्टिट्यूएंसी सेंबा लैत्रे मदुगी महत्ता माइनॉरिटी ओइना लैरिबा ग्रुप सिंगबु कुकी ना हेना नामना ताबा कॉन्स्टिट्यूएंसी सिंगदा ओइना पुनसिलगा थमले मसिना मरम ओइरगा माइनॉरिटी ओइरबा ट्राइब सिंग असि लोकल गवर्नेंस दा सरुग याबा ngamdana लाकली हाइनासु गवर्नर दा पिसिनखिबा मेमोरेंडम अदु थमले सु केम सिंग थुगाइद्रबदि मणिपुर पामदब वाथोक सिंग थोलखिगनि हाइना FNCC ना फोंदोखरे नागा मियाम की इपाइपु सिंग दा थंबिरंबा एंसेस्ट्रल लैंड लैरिबा कुकी सु मिलिटेंट ऑर्गेनाइजेशन की डिजिग्नेटेड केम सिंग असि नरेंद्र मोदी की लेंगाकना खुदक्तगी हौदुना थुगाइगदबनि हाइना डिमांड तौरदुना फुट हिल नागा कोऑर्डिनेशन कमिटी FNCC ना प्राइम मिनिस्टर नरेंद्र मोदी दा मेमोरेंडम पिसिनखरे हाइरे FNCC ना नरेंद्र मोदी दा पिसिनखिबा मेमोरेंडम अदुदा हौकिबा सही 2023 दगी हौदुना 25 फावबदा लेप्तना इंडिया लेंगाकना सस्पेंशन of operation sube khuyek pinaduna lairiba kuki national organization KNO amadi united people's front UPM na miyam buki han khanganduna senkhai thungkai chathaba khungang ke amai thaba amadi mi phaduna ransom tanbugi thabak leptuna chathari haina su phongdokle loina na lamdam asida ing tapa hanjilakna bagi damakta nakalani gi marakta yanakhiba agreement adu ngasidi state asida kuki militant organization singna aranu moong da sijinaduna maning tamna criminal ge oiba thabak thong maning makha tamna chathaduna laire haina su phongdokhe sexual assault senabana hani police na fare hari telo mayale kai da thokpa sexual assault ki thodok amagi matangda police na pokso ek ki makhada lokhotpa case amaga mari lenana lekai asida ki khetrimium ajoy amasung nongada kamen khunjaw dagi mangsa tabam ajoy sahi kunma thoi police na fare hari
BJP North East State Meeting da Manipur gi yaukidre hairi ngarang Guwahati da leiba Padma Bhavan da pangthokiba Bharatiya Janata Party BJP North East States Meeting da BJP Manipur Pradesh yaudana atai North East State singi BJP gi organization singi mihut sing khaktangna saruk yadana pangthokre hairi BJP Manipur Pradesh ki manungda problem leibana mifam adu da yaudre bara natraga center na hojik leiba BJP Manipur Pradesh ki organization ase moming khaktagi thambana ngarang gi mifam adu yaunaba invitation pirak tabana yaudre bara haibagi wafam thorakle North East leiba state singi manungda 2023 gi May 3 dagi tholakiba irang ase hojik phawa chapchana warasin puropa ngamdana leiribani phiba masina BJP North East State singi meeting da Manipur gi wafam khanaba yaba du BJP Manipur Pradesh ki mihut amata mifam adu da yaukidaba ase atamnana BJP ki national leader singna kauraktabu gira natraga kauraklaga atamnana chatribara haiba chapchana khangba ngamdre BJP ki national general secretary BL Santos na siya lauduna ngarang Guwahati da pangthokiba BJP North East States meeting aduda BJP ki North East coordinator Dr. Sambit Patra yauna party national leader sing B Muralidharan Anil K Anthony amasung Kamakya Prasad Basana daista phamke BJP की North East की Manipur न तबाता स्टेट सिंह की प्रेसिडेंट सिंह जनरल सेक्रेटरी सिंह ट्रेजर सिंह याउनो पांगथोकिबा BJP एनी स्टेट्स मीटिंग अदुदा BJP Manipur प्रदेश की मिहुत अमतन सरुक याखिदबसे BJP की नेशनल लीडर सिंहना इनविटेशन पीदुना कौरक्तबगिनि हाइना सोर्स अमना हाइरे BJP की नेशनल लीडर सिंहना हारिबा मिफम अदुदा सरुक यानबा BJP Manipur प्रदेश की प्रेसिडेंट याउनो थौपुबा सिंहदा खंगहलकपा लैबरा हाइबगी सबचाबा खंगदोकनबा होनाबदा सबचाबा पाखुम हौजुक फावबगी ओइना फंगबा ngamkidre हाइरे miyam ki damakta isamak leidun lopam sing mapung phana law lokpa loidir phawba ngak sen gani haina ke ranjina phongdokre irang asina maram oiduna chingkhong singya da lawmi singna law subada pungning leitana thabak subada akiba ama dimi paiba kaya lawmi singda phawri basi sugunu ama di serau gi lawmi singna ninghanaba akiba mi paiba amata leibigano chathok hena puthoknaba honabada isingi awaba leitana ngasidagi serau gi law pari 350 amukta amuhana ising pina na serau part 3 gi aroiba saruk Chandel district ki topok pi amadi molbiam go tainaba sakpi river gi mathakta kacha dam semba haure hayeng phawbda loisenduna hanagum lobukta ising piba hauragani haina MLA keranjina phongdorakle MLA na makhata na hai handakta Bisnupur district ki phubala da lomi ama law suring da nongmena pandagi thodok thokra matung lomi singna lobukta kumduna thabak suba chatpada akiba leiriba si serau gi lomi singi damak masamak na serau da leiduna hana dagi security force singna ngak senduna leiriba sigi mathakta amuka hena section tharong lokhananduna serau gi leiriba lokpham sing mapung phana law lokpa loidri phawba lomi singi damak serau da leiduna isamak yauna ngak sengani haina phongdokre Singi miyam na mayok nariba khudong chadaba sing governor da paudang kray ex autonomous district council ADC association gi mihut sing tribal youth council Manipur gi mihut sing na tongan na governor Arjoy Kumar Balaga unaduna singi miyam na khudong chadaba wafam kaya puthoktu na khangan baga loina na masibo ko khanbina bathabak sing lokhat bina bataksin kray ex ADC association gi David K Simran lusing bu mihut kangbo amana ngarang Ras Baban da governor ga unaduna memorandum amapi baga loina na singmi sing na mayok nariba khudong chadaba sing ko khana bataksin Tribal Youth Council Manipur gi momo tan tangana lusing bumihut kangbu amana su governor ga unaduna singi infrastructure da awat pakya laibana miyam na khudong sa da babayang nariba si ko khanbina bataksen ki amarom da wheelchair basketball association Manipur gi MD Yunus Khan na lusing bumihut kangbu amana su wheelchair players sing Khumalampak indoor stadium na traga atopa mafam ama sembiduna practice tauna bagi khudong sa ba pibina bataksen kre association asiki sanaroi sing handa Madhya Pradesh ki Gwalior da pangthokadaba national level tournament ta sarugyana ba sem saba ki matang da sukhangan ke nakalamarom da Skon North East ki general secretary SG Eknath Das na Rajgaban da Governor Arjoy Kumar Balaga unaduna August 13 ta pangthokadaba Janmashtami thoramda sarugyabi na bahanjakre Churasanpur district ki Thingang Phai da thokiba lambi ki accident na ha ani lekhidra hairi lekhidraba singa dudi S Samok village tagi Lunjathang Khongsai sahi kunga manga apokpa thangkap atopa miyoi amaduna Langnem village tagi Thangtung Pau Lupong sahi kunga manga apokpa Thanglan kawi hairi pao singa thodo ase ngarang lekhidraba miyoi ani adu motorbike amada thoduna Thingang Phai village ki lambi matai da khamduna lebe truck amada thomjinbadagi lekhidabani hairi Illegal immigration ki problem loisentana census pangthoklabati tungda singnaba kya thorakani haina arambai tengol na phongdokre illegal immigrant ki leiriba problem asi hana loisindana Manipur da census ki thabak pangthokpa tarabadi national security da singnaba kya lakpada natana masina electoral disturbance demographic amasung geopolitical issue kya thorakani haina arambai tengol ge maikaide gi phongdorokle arambai tengol la thadrokpa serolamada awangnopo state taret ki manungda ama oibaga loinana culture da ina khunba mahausa gi
फजबना थनबा अमदि फुरुप कयाना पुन्ना खुंदामिनरिबा मणिपुर हौजिक युम थांगनबा लेबाक म्यांमार अमसुंग बांग्लादेशदगी चंगलकपा इलीगल इमिग्रेंट सिंगना अचौबा क्राइसिस अमा थोहले ngасidi युम थांगनबा लेबाकदगी चंगसिलकपा इमिग्रेंट सिंग असिना लमदम असगी येलो फुरुप सिंगी मी सिंगदगी हेंगलकपगी फिबम अमा लाकले मरम असना लेबा असगी सेफ्टी अमसुंग सेक्युरिटी का लोइनना मणिपुर की येलो फुरुप सिंगी येंगलगा लेरिबा प्रॉब्लम असि अथुबा मतमदा लोइसिनबा मथौ तारे हाना फोंदोखे चेरोल्सना मखा तारादुना मणिपुरदा इलीगल इमिग्रेंट की प्रॉब्लम असि अनौबा अमा ओइद्रे ngасidi मिटोप सिंग असगी मसिंग असुकी मतें याम सिलक्तुना स्टेट असगी लेजरम रिसोर्स कया लाइसिलत्रे मसिना इंफ्रास्ट्रक्चर जॉब अपॉर्चुनिटी कया मांगबता नतना कल्चरल अमसुंग सोशल बैलेंस दा अचौबा सिंगनाबा अमा ओइरक्ले सिटीजन अमा ओइबगी सबसाबा डॉक्यूमेंट याउदबा इलीगल इमिग्रेंट सिंग असि ngасidi electoral activity sing da yaure masimak leba asigi amadi state asigi democratic principle da haktengnana singnaba amani hairi pona masigi mathak tangam khai sambal ningthina khadabana Myanmar amasung Bangladesh ki anti social elements sing amadi terrorist organization sing state asida changsilaktuna hingsa ki thawong kya satharakle amadi makhogi asengba identity khangdaba amadi proper documentation tawdabana makhoina asoba crime kya ama satharakpuda madi mukhong khangbangamdana leiri masing thingabdana changsilakiba mitop singna ngasidi Manipur lam mapu osilakpuna yellow furup singi identity asobo singnaba ama oirakle hairi mathaki wafang sing asi yenglaga union government na Manipur da leiriba illegal immigrant singi problem asi hana loisinaba akan bathabak lokhatpiu Manipur National Register of Citizen NRC mapung phana sanahanduna mitop sing masak khangdoktuna makhoibu maramda halanbagi thabak lokhatpiu illegal immigrant ki problem asi hana loisindana Manipur da mikok thibagi thabak sathaba asumba khongthang oiroi karigomba mitop masak khangdoktana mikok thibagi thabak sathaba tarabadi national security da singnaba electoral disturbance demographic amasung geopolitical issue kya thorakani Manipur gi yellow missing ki interest ngak senba amati state asida democratic principle mapung phana lehanba haibasi government gi daitani haina su aramai tengkol gi serols na phongdoraklei My Cape ki proprietor na IDP singda nam thak tawbire haina phongdorakre Porompat TV Tower manakta leba My Cape service ki proprietor Thangjam Bisalna More lanjenarakpa singna loinarakpa gari sing kharadang oirabasu kannana ba haiduna sandokpagi pifam thokpa thagi paisa sing pithoktre gari pithorakna ba hairasu koiro lotuna leire hairi ngarang akampat relic camp ta pangthokiba pawgi mifam amada more dagi lanjenaduna tongan ba relic camp singda sagjafam lawduna leiriba ningthaujam ibungo ahantem bisojit amade singtham ibungo na pawmi singda mathaki wafam asi phongdokladuna thagi pifam thokpa sanfam sing pidrabana gari sing handok piraknaba My Cape service ki office ta satpada proprietor masa unaba phangtana lerakhe maski matung tarakpada amuk mamang sahi 2024 ki November thada office asida chatlubada solo laga leramba thengnaki amaronda masigi matang da proper police station da wakatuna gari sing lokthokpina ba haijabada station ki maikai degi proprietor asida khanghanduna gari sing handorakna ba hairage haibagi thajaba piraklabasu ngasi phawba karigumba thaba amata lokhatpidana leire maram asina lanjena riba aikogi awaba yengbiduna lamdam asigi CSO sing amadi mari lenaba singna gari sing asibu phanghanaba honabada mateng pangbiyo haiba wafam thamlakle makoi hungi gari sing adudi I-20 car ama bolero jeep amamamne Party ki khenaba leirabasu thamoidi lebaki damakta amata oisi haina PM Narendra Modi na phongdokre Political party ki marakta ideology da khenaba leirabasu thamoidi lebaki dama amata oisi haina media ki khuthang da Prime Minister Narendra Modi na ngarang parliament ki nongjumi phambang oinana opposition da paujel pikre ngarang dagi hauduna tha amasum na pangthokadoriba parliament ki nongjumi pham hauramdai mangoina na pangthokpa press conference amada Prime Minister Narendra Modi na mathaki wafam asi phongdokpaga loinana ngarang dagi haugadoriba nongjumi pham asi leba asigi yamna saukthoksaninga oiba mikup amani haiba wafam thamke political party singi marakta khenaba lai party khudimaki magi oiba agenda lejai habasi mahak asasu yajai haike party ki interest da aikoi gi marakta wakhal khenarabasu aikoi gi thamoi di leba asigi interest da lepsi wapam asi sabsana thajaba thamduna leba asigi sakhot tharang leba asigi mapangal kalhanna ba madi miyam gi punsirol phagat hangadaba bill kaya amang asidagi haugadoriba nongjumi phamasida uthokna ba thaurang tauri haina su phongdokhe amadi house na mapung phana khanaraba matungda bill sing asi pass tawgani masida ikai khumnajariba MP खुदिमक निंगथ्रिना खनामिनसी हायनासु Prime Minister Narendra Modi na appeal tawke lambi thong sembada politics tawnagum se hayna karam syamna phongdokre lambi thong sembada politics tawnagum se MLA ama oina mahaksu tawroi miyam su tawbirakano lambi nungaitraga rajniti tawrabadi mai pakpangamloi kana basu phangwa hana langthabal esigi MLA karam syamna phongdokre wafam asi langthabal kendra gi manung chana Manipur University gi awang thangba sarup
Catholic School Kansipurga Tainabagi Lambi Sembagi Yangsinbaga Mari Lenana MLA na Fondo Kibane MLA Karam Sam Namaka Taraduna Resit Paymenta Langtabal Kendri on the Lambi Kuntramanga Yauri Masida Yamna quality label Lambi Ama Semga Doribani Maru in a proposal as Hana Palamba Mamang Lengaki Palane Masiki Damak Palan Mamangi Government Tagat Paso Pondorakle How's quality label Lambi Ama Sem Nabahonabada Miyam Cooperation Piba Yamna Darkatai Lambi si Fazana Sem Nabahonabada Lam Sokuna Singba Tolakpa Yabanina Amadi Drain Su Laibanina Puna Cooperation Piminaraga Tabaktomina se haike Hairi Lambi se delay the best of a company Amana Sem Godaba Oibana Fazana Semlakani Hibaki Tazabalay Kankutki Oiba Apaba Lambi Amade Soidana Panglagani Tazai Adubukanago Makaran Lambi Tong Sembada politics sector Toxin Basi Pate Nasing Asimak Maite Lamkai Dagina Hiang Lam Taga Lambi Sida Tata Pairaka Lambi Tingbagi Tong Sataribasi Yaning de Prajaki Aning Bapamba Hining Bada MLA Manaka Laka Hibada Kaibalate Dubo I Isana Isabo Wahan Zagadaba Miyangi Maro Basato Sintauba Lambi Tingilaga Lambi Pauna Gadaba Mayamasi Tingilaga de Kadikana Purakane Hairi Lambi Sigilupa Kror Mangaga Lak Mau Drag Sanction Lairabani Adubo Tender Oina Tauragasu PR Labanina Matam Karatank Tabane Asoba Tata Kilaga Lambi Block Taubase illegal Oigane Masi Taudanaba Haina Lambi Tinglebit Sing Haktangana Tangaduna Hiram Ki Hairi